SDPO Anand mihatki maroina sienari ba KNA gi luchingba kamginthang gangte phare moreda Kukisingna protest rally setkhre haukiba English ngani kulhumdoi gi October 13 da More police station gi subdivisional police officer SDPO Chingtham Anand sniper rifle na kapada laikhidaba thokdokta maroina sienari ba Kuki National Army KNA gi top leader kamginthang gangte LSK guite Assam Rifles amasung NIA gi apunba team amana chathakiba operation da phabangam khre press na phangwa pawda mahak tha asik tarukta Assam Rifles amasung NIA gi apunba team amana chathakiba operation aduda More police station gi manung channel laiba mandoi bank dagi phabangam khibane mahak phaba matamda magazine ga konaba 9mm pistol ama amari tongan ba maru oiba che chang kaya su phabangam khi loina na KNA gi top leader kamgintang gangte asi Imphal More lambi gi mafam kayada Manipur Police Commando da chathakiba ambush ki thokdok kayada maroina chenaba misak ama suni hairi KNA gi leader kamginthang gangte phakiba thokdok adugi mayokta More da leiba Kukisingna ngarang pung kunmari gi ban kaukraba matung ngasi makata na protest rally chatkiba ga loina na mahakpu thadu haiduna tongan ba khongjang kaya su changsinkhre KNA asi ingkumja lising amaga chamapan marphunifan da Kuki nationalism saugatna bagi damakta lingkhat ki bani KNA asi maru oina awang nongpok lamdam amasung Myanmar da leiba Kuki lal holup amani lal holup asina Myanmar amasung India gi saruktagi tongan ba Kuki singi oiba lengak ama demand tawduna leiribani KNA asi Ministry of Home Affairs ki makhada suspension of operation susan riba Kuki militant group amani Ningsing Maya English ngani kolhumdoi ga October 13 da leikidraba SDPO Chingtham Anand Kumar ga loina nam More police station gi team amana nauna More da leiba Eastern Sign School gi ground da semgal ba helipad adu yengsinna bagi damak BSF ki team ga loina na ayuk pung 8 minute tara rom taba adwai da thunglaki team manduda hairi ba semga sagali ba helipad ki ground adu yengsil ngai cherekta Eastern Sign School gi maning thangba da leiba Kanan Bank haina khangnaba Chingdum Macharom dagi Kuki militant singna sniper sisinaduna atamnana SDPO Chingtham Anand Kumar da nongmai maru ani kaplakhibani thodok aduda maru amadi Anand gi yethangba nangalda panduna thabaklomda phauduna chatkhibani songlaba Anand security force na More community hospital pukatuna first aid piringaida hospital da leikidraba SDPO Chingtham Anand gi thawai yaudraba haksang adu army gi helicopter sisinaduna numit adugi ayuk pung 13 Mangaram taba da matamda Imphal airport ta puraktuna Jennings Hospital da postmortem tauna bagi damak purakhibani amarom da Manipur state manung da tongan ba lengak ama taliba Kuki singi lusingbani haiba sugi kadar amasu oiriba kamginthang guitebu National Investigation Agency NIA na phakibada Kuki student organization case ona akan mamong da yaningdaba phongdoktuna garang numidang wairamgi pung 6 tagi kaukiba Technopal district total shutdown mapung phana chathari kamginthang gangtebu NIA na phakiba asiga mari leinana Manipur ki governor Ajay Kumar Bhalada memorandum ama Technopal MLA letfau hawki ki kuthangda pisin kre hairi